ngang phong khiba tongan Manipuri sipung singdagi maroi ipau sing khonggasaraga Manipur top channel gi maiki digi mayam da thamjigi hanbada Nupi ama police custody da thajinkhre haukiba English singani ga taraga mapan gi October gi English singani ga kungo homdoi gi June fawdu lupa lak manga henbagi selam sum sana gi polam sing huran bani haiba yumgi angang lawnu ba thamba Nupi ama Chief Judicial Magistrate Imphal West na nominee police custody thajinkhre police custody de thajinkhre ba Nupi edu maming langpam Roma sai kunthra gomdoi mapuroiba case Rocky koi ye school hiru hanba laikai digini ma oripo khosnam laikai digi pukramam Arvin kawba mana pukhalakpa uwakat na yumpham oiraga police na ngasi numijungba adu waida faban hari Arvin pukhalakpa uwakat aduda ma ki nauna popa masa Nupi sienanaba langpolapam Roma bu English ngani ga taraga mapani October gi ahan ba sayul gi nek pane masum Almira gi local thamba selama sum sana gi polam khra mang khra haban the English ngani ga kun gom doi gi junda ma ki Nupi na khanglaki masum selama sum sana gi polam sum mang ki gi matang langpolapam Roma da hangbada man English ngani ga taraga mapani October gi ahan ba saruk amasum English ngani ga kun gom doi gi jun phop gi manungda selama sum sana gi polam sing adu huran bani haina masana yazaki haina pale hari case ki ayona APP ki kuthang da court thangki bu warol da equis na haire Nupi asina mangon da sidiba maral sing adu yazabaga loinana ma na huran ki sana gi polam sing adu kharana wayang bam laikai da leibu dukan khara yon thokre amasum kharana kaisam thong da leiba jewelry shop amada bandan thamkre haina phongdorak laikri Nupi gi sena inaba muga gi atangba phirol khara sumang na yum adudagi huran ki amasum moirang purel da leiba Nupi amada yon thokre haina su equis ni haiba Nupi asina phongdorak pa loinana mauna yum adudagi huran ki sel puna mag migi sendol singdok pa satkre haina su phongdu I haina case ki ayona makata na court thamki huran ki polam sing adu huran poyon tawduna lawriba miyoi singdagi lokhatpa yamnamak darkar oiri haina case ki ayona makata na court thambaga loidana case asi makata na thijinna ba nominee police custody remand ppi ajaki kona case record yenglaba masum ayogi warol taraba matungda equis ni hairiba El Roma bu August kungamari fawba nominee police custody de remand tawkhian su paus na makata na sufungdorakli amaromdana namhaduna fungdoki bu wapamni Indo-Myanmar border More town mausagum kang furup singna English na khunda minari haiba wapam da yumpham oiduna minority community singi loop Tamil Sangam Gorkha Sama Samiti Manipuri Muslim Council More amadi second majority community Kuki singi loop Hill Tribals Council na phongdora ki wapam asi yumpham yaudaba madi namhaduna phongdohan ba wapam na committee on protection of Meitei victims more na sirolam na phongdorakli wapam asigi matang na mauk sagum English na khunda minari haina phongdong liba organization association singna khudang samdang galoi na singdokadabani sai kya singna plan tawduna satharkiba lalong amagi saru amoina aroibi thaba landa amoina hokiba me ahum English ngani ga kunga homdogi numidang oiramdagi ahing nongyai sabu phawba Kuki militants narco terrorists na afaba khulai paiduna more mitei singi yumkai lanthum kya mai thaduna madi lut tawbuduna tana mitei singi thawai phawa launana bu thorang lakpadagi morebu untholakpadagi amadi khundarakpadagi hauna lairakpa mitei singa si phabu Manipur gi tongan mafamda hanglibi relief camp singa sangjapam lauduna lairibani mafam kyarigi tongan relief camp sing de lairiba mitei sing makoi gi maramda mamadi mayum dam hausagum tangdu laitana lainana bamadi makoi gi lanthum ngak senjana lengang athubu matna thorang lokhatpigedabani haujuk lengang na thorang hiba prefabricated house home asina lanjelaktuna lairiba mitei sing yum maiki nati masida thadariba senfam aduna narco terrorist Kuki terrorist singa lan thengnariba khoi state force amadi village voluntary force singi mathau tabada sejinaban hena maram sagani loidana lanjelaktuna lairiba more mitei singna more amuk hanjinduna lainana ba lainga ki thausil thorang khanarak matamda committee asigi miyai khra tangai fadana yauhanbina ba laingak tat appeals tawkhe Lana siga mari laidana committee asina Manipur lairiba CSO amadi ima lupsingi wakhal loksing nirakpa matamna mateng pangbiu haina su committee asina aroibra thamakli makasa tharak poina ngarang sanga express ki editorial content mayam da special content oina mayam na thamjaramge kari khallige Kuki sing ta tabu Kuki sing hauzik kari khallige semjin sajin wari kya amada yumpham oiraduna national media da mitei singbu aranba tahanana bu hona ki Kuki sing hauzikti karam tawraba
इंडिया की मिनिस्ट्री होम अफेयर्स न कुमजा इंग लिसिंग अमग समापनगा तरागा तरेतगिन तरागा मापन एंग्लो कुकी लान थोखिदि हैना पखुम पिरकलगा करिगे अदु निंदोल पोमरिबा कनागुम लनाई मियोय कया अमना बापना सजिलगा पंहाई पंईद इबि याय पंहाई दा हाइबि याय अदुबु मदु अथॉरिटी कया यामना ओइरबगी हाइबसिनी मरु ओइबि तौरक्लिब क्लेम अदु कया यामना सुमनिंगे ओइबगी हाइबसिदु वहंग लाक्लोय हैना करंबा हाइपोथेसिस अमा मतौ क्रमना सगतलुरिबनो रिसर्च पेपर अमा इबा मतमना इरिबा मी अदुना इनिंग कया अमा पंईद इबि मदुगी सोर्स अदु कदाइदगिनो अमदि सोर्स पीरिबा मियोयदु कया यामना अथॉरिटी ओइबा मियोयनो हाइबसिगी मरोइबा लई हाइबसि कुकीगी इंटेलेक्चुअल सिंगनि हाइना लैदिबसिंगना मतौ क्रमना खंगलमदबनो मतौ क्रमना मखोगी डिग्री सिंगसि फंखिबनो ओहंगमनि हौजुक सेंटर पालिब बीजेपी लेंगासिन इंडिया की फ्रीडम स्ट्रगल सरुक याखिबा लेबाक मियामना मसक खंबिखिद्रिबा हीरो सिंगी खुंगुल लिबिगी परिंग अमा सथरि मसिदा नानमखै तारमदबा हीरो कया अमगी ममिंग थुलकलि मसिदा थुलकलिबि हीरो सिंग सिबु आइखोइना करमना लाली मखोइ फ्रीडम फाइटर नते हाइरुगदौरिबनो हाइरिबा सर्वे इंडिया गवर्नमेंट की मियेंग मखारा तब सर्वेनि असिगुम्बा सर्वे अरानबद युमफम ओइब वरिसिंग डॉक्यूमेंट्स युमफम ओइरगा हीरो मिंथोल हेक्तमक पीबे यागदरा मसिगुम्बा लॉजिकल ओइबसिंग अमत याउदना मलेमगी अहान लंजाउदा ब्रिटिशना लान यहोननब कुकीसिंग पुननब होनबद थोकिबा मुकनबा मबो मातौक्रमना ब्रिटिश की मयक्ता लान हौबनी हाइगदरिबना पुनमना खंगी पुआरिनसु सखीनि हाइरिबा मुकनबसिमक्ति मितै निंथौ ओइनिंगबदगी मितै निंथौदा लंदानिंग मियोयमना कुकीसिंगबु माकी मिसंगदा लेफनबा यानबगिदम कुकीसिंगदा इनसिलगा ब्रिटिश की मयक्ता लान चतपा यावबा ngamloi haina hawonखिबे इहौमनि इहौ हाइबिसिगा लान हाइबिसिगा अनिसिगी खेनबा कुकी इंटेलेक्चुअल सिंगना ममुताना खंगलमदबा अमदि समजरबा कुकी मिसम मियामबु लान लमजिंग बिखिबा सिमक्ति यामना लेबथिबमनि असुमना समजरबा कुकी मिसम मियाम अरानबा लमिद लमजिंग कुकीगी लैरिक हाइबनि हाइना लैरिबिसिंग सिगी खोंगथांग असिसु मसागी मखोंग सिंजंगना यानसिनजबनि हाइबिसि मखोइ मसानादि खंगजदबगुम तौरि मतंग असिदनि लैरिक लैसु हाइबा वाफम अमामुक थुलकलिबसि अदुननि मितै अहल लमनसिंगना हाइनरमलिबदो लैरिकति हैतरबसि अदुबु लैसुदि खंगदबा यादि अदुबु कुकीगी लैरिक हैरबसिंगनि हाइना लैजरिबा मियोय क्या अमदि हौजिकसु लैसुगी मंगाल खंगदबना मसिंग यामख्रबरा करिगिदमक मखोय अरानबा वारी क्या अमा खोमगलगा अनौबु पुवारी अमा सेमगननबु होटनरिबनो मखोयन अनौबु पुवारी अमा फना निंथिना सेमगलबसु कौब्रु थांजिंग सिंसांग परिंग असिबु कुकी सिंगिनि हाइना क्लेम तौबा यागदरिब्रा मितैगा कौब्रुगा थांजिंग लैनरिबा इमोशनल अटैचमेंट असिदि कुकी दि लाइरदुना मलेमगी शक्ति लैरबा खिबिकना लाक्तुना मुननबा होटनरकपा मतमदा मितै मसामतना यारोइदबा वाफममनि मसि कुकीगी इंटेलेक्चुअल सिंगनि हाइना लैरिबसिंगना करिगी खंगदबनो समजरबा कुकी मियामना लानगी सेटिंग फोंगलगा आइखोगी कानाबना करिनो मणिपुर से क्या की ममांगी खुंदा लेतारदुना लेरकलब कुकी सिंगा मैतै सिंगगी मरक्तदि अमत ओइबा नुंगसिनबगी लिपुना पुल्लदुना लाख्रबनि मसिगी महेक लारब खुदम संगनम क्या अमसु लैरिबनि अदुबा हौजुक मणिपुर थोकलिबा कंगलोपकी इरांग असिदि मापुंग ओइना म्यांमारगी सिन स्टेटता कुकीगी होमलैंड तालंबदा योरंबामदि मसिगी मंगलादा तावरदुना लाखिबा मियोय खरगी लांगदा मणिपुरगी नेटिव कुकी सिंगसु थुखिबननि हाइबसिसु असंबु वाफम अमा ओइरक्लिबनि मसिदा करी करम तौरगा थुखिबनो हाइबदुगी मरम कया अमा लेरंबे अदुबु कुकी सिंगना कुकी सिंग जौताब इंडिया की मफम सिंग म्यांमार की मफम सिंग अमसुम लुसाई रेंज बांग्लादेश खुंदारिबा कुकी सिंग जौक सिंग तगी ओइबा नेशन अमगी मंग मंगले हाइबसिसु पुनमंगना खंगनरबु वाफम अमनि हाइरिबा मंगला नसिगी अहानबा खंगौ ओइना मखोइना मणिपुरगी कुकी सिंग ओइबा सेपरेट एडमिनिस्ट्रेशन अमा तलक्किबनि कारिगुमा मखोइगी सेपरेट एडमिनिस्ट्रेशन असि फंगबा ताराबदि मखा ताबदि मखोइना तौनिंगबा खिबि तौबु यारगनि हाइना खनबगिनि अदुबु मखोइना खंद्रे मखोइना तालिबि डिमांड असि मंगदा मंगरा तानबगुमनि मंगदा मंगरा तानबबु कदाइदगी तैबंगना फंगलगदगे कुकी सिंगना हाइ मितै सिंगना कुकी सिंगबु रिफ्यूजी नि हाइनि यामना हंथना खनबि सुमि सोशल मीडिया की साइट सिंग कुकी सिंग थगलक पोस्ट मितै सिंग कुकी रिफ्यूजी हाइबा कमेंट यामना पिने असुमना करिगिदमा कुकी सिंग मफम असिगुम्बा मिगी थमोय सोकदब वाफम से हंजिन हंजिन हाइरिबनो हाइबिसनि मसिगी मरम लेरमलोइद्रा मसिगी मरम मथक्ता खरदि पंजख्रे मितैगे कुकी सिंगगे अकनबा मुक्नबसि आईटी खम थेंगना सखलबा मतमदा हरखिबने अदुगा मरुएबा
mayhꯧꯐꯝꯅ ꯃꯤꯇꯩꯁꯤꯡꯅ ꯀꯥꯎꯕ꯭ꯔꯨ ꯑꯃꯁꯨꯡ ꯊꯥꯡꯖꯤꯡꯁꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯀꯨꯀꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯅ ꯀꯥꯎꯕ꯭ꯔꯨ ꯀꯥꯕ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯕ ꯍꯧꯕꯅꯣ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯗ ꯈꯨꯟꯗꯥꯔꯛꯂꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤꯅ ꯃꯤꯇꯩꯒ ꯀꯥꯎꯕ꯭ꯔꯨꯒ ꯊꯥꯡꯖꯤꯡꯒ ꯂꯩꯅꯔꯤꯕ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯑꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯤꯇꯩꯁꯤꯡꯕꯨ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤꯡ ꯑꯁꯤꯗ ꯀꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕ ꯉꯝꯂꯛꯄꯅꯤ ꯃꯁꯤꯗ ꯃꯤꯇꯩꯁꯤꯡꯅ ꯁꯥꯎꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯃꯁꯥꯅ ꯋꯥꯍꯪ ꯍꯪꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯁꯤ ꯊꯣꯛꯇꯅꯕ ꯀꯔꯤꯒꯤ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯈꯜꯍꯧꯗꯕꯅꯣ ꯈꯠꯅꯕ ꯍꯧꯔꯒ ꯃꯤꯅ ꯈꯨꯠ ꯍꯜꯂꯛꯄꯗꯒꯤ ꯁꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤꯅ ꯐꯨꯔꯛꯄꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯒꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯃꯁꯤ ꯀꯨꯀꯤꯁꯤꯡꯅ ꯈꯛ ꯀꯥꯎꯔꯣꯏꯗꯕꯅꯤ ꯂꯣꯏꯅꯅ ꯏꯗꯤꯇꯣꯔꯤꯌꯦꯜ ꯄꯦꯖ ꯑꯁꯤꯃꯛꯇꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯟꯑꯦꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯍꯟꯗꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯕꯤꯕ ꯂꯩꯔꯛꯇꯕ ꯑꯃꯁꯨꯡ ꯊꯧꯑꯣꯏꯕꯤꯗꯕ ꯑꯁꯤꯃ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯌꯦꯅꯤꯡꯊꯥꯒꯤꯗꯃꯛ ꯗꯣꯛꯇꯔ ꯑꯦꯟ ꯖꯤ ꯁꯥꯟꯇ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃ ꯍꯥꯏꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯤ ꯇꯁꯦꯡꯅ ꯌꯦꯡꯂꯨꯔꯒꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯑꯃꯗꯤ ꯃꯐꯝ ꯈꯪꯗꯕ ꯃꯁꯛ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯑꯣꯏꯔꯒꯁꯨ ꯃꯄꯨꯡ ꯑꯣꯏꯕ ꯃꯁꯛ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯖꯩ ꯂꯩꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯈꯠꯇꯨꯅ ꯌꯦꯡꯗꯕ ꯌꯥꯔꯛꯇꯦ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯁꯛ ꯌꯦꯡꯂꯛꯇꯕ ꯌꯥꯔꯛꯇꯦ ꯀꯣꯀꯦꯁꯣꯏꯗ꯭ꯁ ꯅꯦꯒ꯭ꯔꯣꯏꯗ꯭ꯁ ꯑꯃꯁꯨꯡ ꯃꯣꯡꯒꯣꯂꯣꯏꯗ꯭ꯁ ꯍꯥꯏꯔꯤba ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯑꯃꯁꯨꯡ ꯂꯩꯕꯥꯛꯁꯤꯡꯅ ꯑꯌꯥꯟ ꯑꯃꯁꯨꯡ ꯗ꯭ꯔꯥꯕꯤꯗꯤꯌꯟꯁꯤꯡꯒꯤ ꯑꯣꯏꯕ ꯀꯣꯀꯦꯁꯣꯏꯗ ꯐꯨꯔꯨꯞꯀꯤ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯃꯁꯛ ꯈꯪꯉꯤ ꯑꯃꯁꯨꯡ ꯇꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯣꯡꯒꯣꯂꯣꯏꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯁꯛ ꯈꯪꯗꯦ ꯑꯃꯁꯨꯡ ꯃꯁꯛ ꯇꯥꯛꯇꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯟ ꯂꯩꯉꯥꯛꯀꯤ ꯂꯩꯉꯥꯛꯂꯣꯟ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯩꯉꯥꯛꯂꯣꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯃꯐꯝ ꯈꯪꯗꯦ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯂꯩꯐꯝꯅ ꯑꯣꯏꯔꯒ ꯐꯝꯐꯝꯅ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯉꯥꯛꯁꯤꯡ ꯑꯃꯁꯨꯡ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯁꯦꯝꯅꯅꯕ ꯑꯅꯧꯕ ꯃꯌꯣꯜ ꯆꯣꯡꯅꯅꯕ ꯃꯍꯧꯁꯥ ꯂꯩꯔꯦꯝꯕꯤꯅ ꯄꯤꯔꯛꯄ ꯀꯪꯂꯩꯄꯥꯛꯀꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯈꯛ ꯅꯠꯇꯅ ꯑꯄꯨꯟꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯃꯅꯤ ꯑꯃꯁꯨꯡ ꯈꯨꯗꯣꯜ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯒꯤ ꯂꯥꯟꯒꯨꯝꯕ ꯂꯥꯟ ꯑꯁꯤꯗ ꯋꯥꯐꯝ ꯈꯔ ꯊꯝꯕ ꯌꯥꯏ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝ ꯑꯃ ꯐꯪꯅꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯩꯇꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯇꯝꯅꯅ ꯂꯥꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯐꯥꯎꯕ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏ ꯌꯥꯎꯅ ꯂꯥꯟ ꯆꯠꯊꯔꯛꯄꯅꯤ ꯈꯪꯂꯕ ꯐꯥꯎꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯉꯛꯂꯧ ꯅꯤꯡꯊꯤꯅ ꯎꯕ ꯐꯪꯗꯕꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯉꯤ ꯍꯥꯟꯅꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯑꯥꯔꯃꯤꯒꯤ ꯂꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯂꯩꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯍꯟꯗꯛꯀꯤ ꯂꯥꯟ ꯅꯠꯇꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥꯅ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯐꯥꯎꯕꯅ ꯂꯛꯂꯝꯂꯕ ꯃꯇꯨꯡꯗ ꯂꯟꯃꯤ ꯂꯤꯁꯤꯡ 60ꯒꯤ ꯃꯊꯛꯇ ꯊꯥꯖꯤꯜꯂꯛꯈꯤꯕ ꯑꯆꯝꯕ ꯋꯥꯐꯝ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯔꯝ ꯈꯔ ꯂꯩꯗꯨꯅꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯅ ꯂꯥꯟ ꯂꯦꯞꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯅꯥꯀꯜ ꯅꯥꯝꯃ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯊꯝꯈꯤꯕ ꯑꯔꯥꯏꯕ ꯋꯥꯐꯝ ꯑꯣꯏꯗꯦ ꯂꯩꯕꯥꯛꯀꯤ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯃꯤꯈꯜ ꯄꯥꯔꯇꯤꯒꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯈꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯏꯕꯨꯡꯉꯣ ꯑꯃꯤꯠ ꯁꯥꯍ ꯃꯦ ꯊꯥꯒꯤ ꯇꯥꯡ 24 ꯂꯥꯛꯂꯝꯂꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯃꯃꯜ ꯈꯔ ꯂꯥꯞꯊꯣꯛꯂꯨꯔꯒ ꯃꯈꯥ ꯇꯥꯕ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯦ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯏꯕꯨꯡꯉꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯊꯝꯕꯗꯤ ꯂꯥꯏꯔꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯕꯤꯔꯗꯕ ꯍꯥꯏꯕꯁꯤꯃꯛ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯑꯃꯁꯨꯡ ꯂꯩꯄꯥꯛꯀꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯇꯣꯠꯅ ꯇꯤꯟꯅꯅꯤꯡꯗꯕꯒꯤ ꯃꯁꯛ ꯎꯠꯊꯣꯛꯆꯕꯒꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯄꯨꯟꯕꯒꯤ ꯂꯤꯡꯖꯦꯜ ꯃꯄꯥꯟꯒꯤ ꯈꯨꯠꯅ ꯍꯦꯛ ꯊꯨꯒꯥꯏꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯍꯟꯗꯛ ꯊꯣꯛꯈ꯭ꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯈꯥꯏꯕ ꯃꯤꯠꯌꯦꯡ ꯑꯃꯁꯨꯡ ꯊꯧꯑꯣꯡ ꯎꯕ ꯊꯕꯛ ꯈꯨꯇꯧ ꯑꯁꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯇꯣꯞ ꯌꯥꯎꯅ ꯂꯥꯟꯗ ꯃꯄꯨꯡ ꯐꯥꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯤꯇꯣꯞꯀꯤ ꯂꯥꯟꯗ ꯂꯦꯞꯍꯟꯗꯨꯅ ꯇꯥꯛꯊꯣꯛꯈꯤꯕꯒꯤ ꯃꯍꯨꯠꯇ ꯂꯩꯕꯥꯛ ꯃꯆꯥꯁꯤꯡ ꯑꯣꯏꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯅꯝꯊꯕ ꯃꯑꯣꯡꯒꯤ ꯁꯥꯖꯠ ꯊꯧꯑꯣꯡ ꯂꯩꯕꯁꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯔꯕꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯇꯧꯔꯛꯄ ꯌꯥꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯅ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯩꯕ ꯃꯊꯧ ꯇꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯈꯨꯕꯥꯝ ꯆꯦꯠꯅ ꯄꯥꯏꯃꯤꯟꯅꯗꯨꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ
ꯂꯥꯟ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯂꯥꯟꯒꯤ ꯍꯤꯃꯥꯏ ꯅꯤꯡꯊꯤꯅ ꯆꯨꯝꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯉꯥꯛꯂꯧ ꯁꯦꯝꯗꯨꯅ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯄꯟꯊꯨꯡꯐꯝ ꯌꯧꯅꯅꯕ ꯆꯠꯅꯔꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯄꯨꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯆꯤꯡꯌꯥ ꯇꯝꯌꯥ ꯁꯤꯟ ꯊꯨꯡꯅ ꯂꯥꯎꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯊꯛꯇ ꯋꯥꯐꯝ ꯈꯔꯗꯪ ꯑꯁꯤꯗ ꯅꯩꯅꯔꯛꯇꯕ ꯌꯥꯗ꯭ꯔꯕ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯌꯦꯜꯂꯧꯃꯤꯁꯤꯡ ꯈꯛ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯃꯁꯛ ꯑꯃꯈꯛꯇ ꯁꯛꯆꯨꯒꯤ ꯋꯥꯐꯝꯗ ꯃꯣꯡꯒꯣꯂꯣꯏꯗꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯒꯤ ꯂꯥꯟꯒꯨꯝꯕ ꯂꯥꯟ ꯑꯁꯤꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒ ꯃꯔꯤ ꯁꯦꯝꯒꯠꯄꯒꯤ ꯃꯔꯤꯁꯨ ꯅꯩꯅꯔꯛꯇꯕ ꯌꯥꯔꯣꯏ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯂꯒ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯃꯣꯡꯒꯣꯂꯣꯏꯗꯁꯤꯡꯒꯤ ꯀꯥꯏꯊꯔꯛꯂꯤꯕ ꯈꯨꯜꯁꯤꯡ ꯅꯩꯅꯗꯨꯅ ꯅꯧꯍꯧꯅꯅ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯟꯕ ꯑꯄꯨꯟꯕꯒꯤ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯣꯡꯒꯣꯂꯣꯏꯗꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯁꯛ ꯇꯥꯛꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈꯜ ꯀꯌꯥꯗ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯏꯊꯔꯛꯂꯤꯕ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜꯁ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯩꯐꯝ ꯊꯣꯛꯄ ꯀꯌꯥꯁꯤꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯁꯥꯐꯨ ꯀꯌꯥꯗꯒꯤ ꯁꯤꯡꯅꯔꯛꯄ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯄ ꯑꯣꯏꯔꯤ ꯄꯨꯝꯅꯃꯛꯁꯤ ꯉꯥꯛꯊꯣꯛꯄꯤꯅꯕꯗꯤ ꯂꯥꯏꯔꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯩꯁꯥꯛ ꯍꯦꯟꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯌꯦꯜꯍꯧꯃꯤ ꯃꯣꯡꯒꯣꯂꯣꯏꯗꯀꯤ ꯐꯨꯔꯨꯞꯁꯤꯡ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ